MAMI TV की आइन की थोंग मियेंग ताबीरी बुकुदिंग मकपु लोइतोंगबम सुजाताना तरामना उक्चरी निंगोल सिंगना लुहोंगद्रिंगाई मतम अहल लमन सिंगना नुपी लुहोंगद्रिंगाई मतम अहल लमन सिंगना पिवा फम पिवा का अदगी निंगोल का है ना खाइदोक पिरामी अदुबु लुहोंगब मतुंगददी निंगोल का पिवा का हसी निंगोल गिदी कराइदा चटखरे मसी नहारोल सिंगना तोइना हंगबा वाफमनी मसिगी मतांगदा खन्ना नैनाबगिदामक्ता अखोइना MAMI TV na ngasigi topic asi property rights for women's haibase khoi puduna lakchari ngasigi thoram masida hena mapung phana marik chumna dakhana naina bagidamakta ngase khoi gi studio da lengsinduna leire ngasigi guest irengbam lenibala devi advocate taramna ukchari madam bo hangna sumayambu taramna uksari aduga MAMI TV bisu thagatpa phongdoksari लोइना लोइना नंगासिगी थोरमसिबु मियेंग ताबिरी बखुदि मकना अदोंगे हंगबिनिंग बा वाहंग सिंग फोन नंबर मखादा पीरी बसिदा हंगबिरक पयागनी sidana koina lengba arengba poching sini samna haibada sana lupa ade gari si singsina movable property is just sing aduga immovable property da hairagana koigi inkhol lofam si sini immovable property da sing ada hairiba koigi movable property se koigi nupi gi oina di sagi magi phangbam thokpa right se ani maksi oiga dori bra natraga na karam right se oiga dori no haiba sim thambiu madam movable natragana immovable property si id nupi nupa khaidokpa leite maramdi asengbo maktadi akoina Indian citizen ama oibanina Hindu Succession Act 1956 ki makhara lai aduga loina na transfer of property act edana ma leidi sigi makhada property have se define tawani asagi movable aduga Housing Hindu Succession Act 1956 ki makhara lakpagi matung ina property singsida immovable whether movable or immovable property oraga su masi movable ne nupa na phangadabani immovable ne nupi na phangadabani haiba leite sab manana movable oraga su immovable oraga su nupi gi su phangom thokpa sab manana hak se nupa gi dumaina leigani aduga akhoi gi nupi sina magi ahalaman sing leigidaba taragadi property asi akhoi karamna akhoi gi distribute tawdage haibase si matang da so haibetang thambiu Hauji karigumba ngasagi land owner sina magi father ne harase example ko mana legidaba matungda mana kana phangba yar ke haiba matumda magi mana masa manga thana mena khalase masa manga si pibahum nupi ani lere adugi matungina magi widow su lehore magi nupi su lehore aragadi akoina yenga kadui se ainda Section 6 of the Hindu Succession Act says that akoina Hindu dharma satpanina akoi mainly Manipur di Dayabaga School of Hindu Law abse satli maitai singse sige matungina mapu land owner singna father sina legida matamda karigumba mahakna will lama thamamdraba adu eragadi hairiba ningon su piba su ngasai manga poe mama duga lehorok tadi taruk thongna yenara matungda equal rights lakani aduga pibagi na hena sauna phangadabane akoi maitei gi da sum mayamna hana codified kano sideza maitei gi ama customary id codified law si leram dringai da ahamba da khoi matam gi state darbar gi matam da amal lerami customs haidi ningon sing sina mayamna satnabi gi oina ningon sing sina la mayumbu pan khagadi magi awon tam grabani aduna magi property se mana halakpada mai kam khakpira loire mana lakpada leizera loire haibagi sigi assumption sin da dum leineba adubu maduna te akoina Manipur sina India da
merge tawgraba matungdadi ngasagi Indian gi state ama oigre aduna Indian citizen ama orabanina hariba Indian law sing se sanare aduna Indian law se sanarakpani Indian citizen oibanina akoi gi Hindu Succession Act 1956 se sigi matungina hairi law duna kari hairi habisi matungina ningon su piba su chap manana share phangani ada batang sida madam khangjin badi ngasai gi hairi ba khoi gi chap manaba distribution si laigadabni haibagi di leizare madam na habi bida ada sigi sida khoina nupa sing sina hai tare ko machi manau sing sina piba yaroi hadena kari gumba yetpa gumba asi thogadi matang asida di akhoi gi hairiba nupi sina karam ba mai ki process action kari kara loba yabage haibaduma phangnana bagi damakta simtang su takpi kari gumba mana haidi ningonduna pibasina ma yele mabungduna natrang upana nangdi yum pan grabani nangi on tamdana lei grabani aduna nangna akhoi gi property se nangdi nupa mem da dum lei rodamina lei grabani nangna property se somda ipa gi saruk se koi pibana dang phangadobani nangna claim to yar oroi haidana yela agadi akhoi na tawgadab se ningondona magi concerned civil courts days da haibadi for example Imphal West district ki manung da leiraba aidi masadu natte aidi midudi thawal da mayum palamba yayaba adubu property si Imphal West ki district ki manung jalaba samna da Kaisampata adigi Uripok ta leibo itaragadi Uripok Kaisampat ki court si koina civil judge junior division Imphal West one aina municipality area gi manung chanbanina haiba court ama lei aduga civil judge junior division civil judge senior division Imphal West haibam lei haiba court ani sidai sida ngasai gi property duna akoina yari property ki matungina अखोई की ngasai court thabam se court ki case thabam se lepeba aduna civil court ta chatla kanda mana case se magi father ki lamni ancestral property ni aigi su saruk yauri aduna aigi pa legi da bedu ge saruk phangan biu haidana case ama tharba matamda madu magi hak to phangadoine kaiguma phangbada mana thadana tumin lairaba aigi ibungna natragani upana yaraktadana leire hairagadi moina pining dabanina magi do pirak ta baso dum yai court ta chatka dabani asa hari ban pisna court ta chappa madi mathau tari ba marak sida khoi gi madam ahan hai tare ko ngasai gi akhoi gi honor oiri ba se hana imung sigi ahan sina ngasai lei ma si CDC driba hai tare ma se akhoi gi hingingai manung ma kanu sida di matam sida di sigi hari ba property se sigi nakai seng ba si sengdo om ba si masi dum chatna bra ya bra hadigi ma lei gi tra matung da oina tawada bra hai ba dum masing matang da yai ngasai gi father duna leiring da alive oiring da mana magi masa sing si sa ukil se pithok ninge na khalase natragana atop amada magi father amada dang magi anate magi one of the sons or daughters se pininge na khalagadi mana leiring da koigi properties na value si nupasa magi matakti helagadi registration se compulsory ne ba koigi Indian Registration Act ki section 17 gi matungina aduna register tawrakana mana lamse mana piningi ba masada natraga equal share pininge haiga smoi mayam du da masa taruk boire taruk thokna yan thokpiraga give date ama register give date father na magi legal years sing da samna haibada masa nu pi boire nu pa boire pi tade registration tawraga pigadabni register give date oina aduga karigumba mahakna aidi sidringeda moina yenthokadabani haibasida namdana pressurize tawrakana moina mullaga lobadadi yaroi karigena mana owner duna hinglingaidadi mana tawningba piningba mingonda piba yai adu owner sina kaiguma leigidaba thoaba edi mana will lama thamamaba adoragadi will do gi matungina leigida will sigi effective se karam kandano haiba matamda will leiba owner will semamba mi se sina leigida matungduda will sigi effect la kaneba madu kama la kaneba akoi gi district courts days da haiba phangiba will phangiba mi sina court ta chalani ai sumaina aigi haiba aigi ipa natraga idhausina lamse pirame aingonda will se madu chatnaba yahan biu haidana probate hai koina probate mai tawrakana property do mai phangakana ada maraksida koi gi nupi si gi hai tare husband se leigi da bataraga di video ma oi taraga di amagi property rights na kamaina mu tawba da matung hai phangasai gi husband sina leigi dar ba thoga di widow sina magi properties husband se mai maming da leire natragana
लेट्रिङैदा मागी अखोइगिदी सुम चटनबीगी ओइना अहनगी ममिंगदा थम्बसे दुम चटनैयेबा तसेंगमक्तदी लेगिदबगी मतुंगददी प्रॉपर्टी से टैक्स थिदोइने अखोइ सरकारदा खजना से टैक्स थिदोइने मसी taxable ne loina ma koi every citizen na tax e pige da bani high ba revenue se pina bagi da makta asi bani de piba ya da bani na asi bagi maming se hongdo ka da bani ba asembudi akoi na apply legal air sing sina aduna kari gumba han sigi magi father in law gi maming da le rama ba father in law sina magi masa se taret pupo ena khalase taret pokpa se dei sida magi husband nga sagi widow do aduge husband jiso magi share saruk ama phangne ba share saruk se ai ma sigre haidana mari lukhrabi ma se ato mamung leidang lei halasi adu magi saruk ti piragum si haidana haibadu yaro ba magi one share di phanga do bonina mana adum magi father no duna legira matung claim to bo ya ba adu natraga so for example atopa amadana magi husband sina patadar sina ma leigidre mai patadar oirame aduga magi keno sinda ko patadar oidana magi brother in law me amjing ko leiminarame adoraga di wife tuna magi su share do claim to boye adum phangani sisu ada ngasagi video sigi magi macha leita ragadi macha gi du so hiyang mai mathang da adum phang kadori brana traga karamba mong da ma se macha gi damakta safeguard oina ba thamba ya bagi magi haitare lines ma kamain to gona I think ngasagi property owner do magi husband sina leigide matamda magi widow do leire as well as magi masa children sing leire children se matamda minor oire na khalaga su apipa sahi trai ban su dibo adi magi haiba mai oiraga su minor sing su maming sangane ba aduga changba matamda mama sina mana guardian oibanina mana angang sing sigi nawalak haira kanda nawala ide angang ni adu minor ina adugi tawakanda mama sina angang sing sina maming pala kanda sub equal share da loina laigani ado hari ba khoi gi women's ke property rights asi hoji hoji ki matam sida di yamna versu oina rena longzai ko ado darka yamna lai brand khale ado kari kari gi di kari da makki da hai tare ko masi property rights se tan ba mathau tari bano hai bese si gi matang da su khara samlapna dum hai biyo madam maru oina masi kamaina ke habada nupi sing se ayambana nupi sing se koi gi manipur da nate india se zamani nupi sing se kara hanthana dong khanba adegi masi hanthana khanbasina maram marakanda nupi sing sidi mayum pangra ka de adum tonga na ma leigrabani nupa mayum chakhrabani habisi gi leire concept sima leiba then mayum pandraga so ngasai gi leirabani na biba sing sida mayum pala lore ma de dum leje sanu siji baw leira done haibi gi concept sing je leina basina ahal laman sing leina as well as maruina male sing sina male dominate loina ayambana moida dominate tongning bagi wakhalama leibasina maram morakanda nupi sing se yamna handana khalleba sina handana khanbasina masigi problem se yamna tholakpa aida sigi concept se loina ma ai base nupi su mi amani human being amani moisu leigadabani prithvi se leigadabani hingbagi right lei haibase khangbiragadi misigi problem se tholo oidabani aduna yaragadi mayam sing sina biba sing sina natragana husband sing sina haigadi natraga in law sing sina haije nupi sing su mi oibani mage so hak chauna leiri haibase khangjan bibase yamna darkar oibra haibna I khanjai ad hari ba khoi gi property rights se nupi sing sina khoi gi mapam lom dagi su hai tare ko masi khoi gi phangna bo hona bada khoi gi ayet pa mai ama masu thengna da na chade adu hari ba si ayet pa se khoi na kamaina tawraga di khoi magi channel se chumna di chat pa yai hadi for example khoi gi kanu se mana di pamjara ba magi parents kai na su kanu tawra ba adu mai machimanaw na di pi dana bagi kanu se ma tawrak pa matam da ma kanai bhokti ma changjan ba yai habdu ma di habi asai gi fathers ne alive oraba habi hing leiraga di fathers ne machimanaw na dum thinge na khalaga so father duna registered gift deed ama tawgadabane ba maramdi akhoida manipur land laws and land reforms act 1960 haidana ama leire ba adugi matungina handak registration je kamaina gift it tawakpa matam da gift deed haibase nuksina bagi tamsa loina pina doini nuksi ba mana nuksi land owner duna magi nuksi ba mingonda pidoine ba out of love and affection pidoine ba section 123 of the transfer of property act si matungina piraka doine maji matungina piraka matamda kanaguma mabung natraga mapana yetlebaga so sagi land owner duna father duna natraga mother duna mana adum
ꯍꯥꯏꯗꯤ ꯇꯥꯐꯝ ꯊꯣꯛꯇꯦ ꯃꯥꯅ ꯑꯗꯨꯝ ꯄꯤꯕ ꯌꯥꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯥꯗꯔꯗꯨꯅ ꯂꯩꯈꯤꯗꯕ ꯑꯣꯏꯔꯒꯗꯤ ꯏꯟꯍꯦꯔꯤꯇꯦꯟꯁꯇ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯟ 46 ꯑꯣꯐ ꯗ LR Act 1960ꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯃꯕꯨꯡꯁꯤꯅ ꯂꯥꯟꯅ ꯆꯪꯉꯝꯃꯦ ꯅꯠꯇ꯭ꯔꯒ ꯃꯧꯄꯥꯁꯤꯅ ꯂꯥꯟꯅ ꯆꯪꯉꯝꯃꯦꯕ ꯄꯤꯕꯥꯁꯤꯡꯁꯤꯅ ꯃꯣꯏꯗ ꯇꯥꯛꯑꯝꯗꯅ ꯃꯣꯏꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯄ ꯅꯠꯇꯕꯅꯤ나 ꯃꯣꯏ ꯈꯪꯉꯔꯣꯏꯕ ꯈꯪꯗ꯭ꯔꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦꯗ ꯈꯪꯉꯛꯄ ꯅꯨꯃꯤꯠꯇ ꯉꯁꯥꯏꯒꯤ ꯃꯕꯨꯡ ꯅꯠꯇ꯭ꯔꯒ ꯄꯤꯕꯥꯁꯤꯡꯁꯤꯒꯤ ꯃꯃꯤꯡ ꯆꯪꯉꯝꯕꯒꯤ ꯑꯣꯔꯗꯔ ꯔꯥꯏꯠ ꯀꯣꯄꯤꯁꯦ ꯑꯩꯈꯣꯏꯅ ꯀꯟꯁꯔꯟ ꯁꯕ ꯗꯤꯄꯨꯇꯤ ꯀꯂꯦꯛꯇꯔꯒꯤ ꯀꯣꯔꯠꯇꯨꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯁꯦꯇꯜꯃꯦꯟ ꯑꯦꯁꯤꯁꯇꯦꯟ ꯁꯔꯚꯦꯅ ꯁꯦꯇꯜꯃꯦꯟ ꯑꯣꯐꯤꯁꯥꯔꯗꯒꯤ ꯂꯧꯊꯣꯛꯑꯅꯤ ꯔꯥꯏꯠ ꯀꯣꯄꯤꯁꯦ ꯂꯧꯊꯣꯛꯑ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯟꯁꯔꯟ ꯔꯤꯚꯤꯅ꯭ꯌꯨ ꯇ꯭ꯔꯤꯕꯨꯅꯦꯜꯗꯨꯗꯩꯗꯨꯗ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯕꯨꯡꯗꯨꯅ ꯂꯥꯟꯅ ꯆꯪꯈꯤꯕꯗꯣ ꯃꯈꯣꯏ ꯂꯩꯔꯤ ꯅꯤꯡꯉꯣꯜꯁꯤꯡꯁꯦ ꯁꯤ ꯂꯩꯔꯤ ꯍꯥꯏꯅ ꯇꯥꯛꯑꯝꯗꯅ ꯆꯪꯈꯤꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯄꯥꯈꯠꯅꯤꯡꯉꯥꯏ ꯅꯨꯡꯗꯥꯡꯅꯤꯡꯉꯥꯏ ꯀꯤꯅꯤꯡꯉꯥꯏ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯈꯔꯗꯤ ꯑꯗꯨꯝ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯃꯥꯏ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯅ ꯃꯥ ꯄꯤꯔꯦ ꯍꯥꯏꯅ ꯂꯧꯔꯁꯤ ꯃꯦꯗꯥꯝ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯄꯤꯔꯤꯕ ꯀꯩꯅꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯨꯡꯁꯤꯗꯤ ꯈꯤꯇꯪ ꯄꯦꯟꯐꯥꯠꯇ꯭ꯔꯦꯅ ꯂꯧꯔꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅꯗꯤ ꯌꯦꯠꯂꯛꯑꯕ ꯍꯥꯏꯕꯗꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯪꯕ ꯌꯥꯔꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯃꯨꯛꯀ ꯍꯟꯅ ꯀ꯭ꯂꯦꯝ ꯇꯧꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯪꯉꯤꯕ ꯈꯔꯗꯨ ꯑꯗꯨꯝ ꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯍꯟꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯅ ꯄꯤꯔꯤꯁꯦ ꯍꯥꯏꯗꯤ ꯍꯤꯟꯗꯨ ꯁꯛꯁꯦꯁꯟ 1956ꯁꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ 2005ꯗ ꯑꯦꯃꯦꯟꯃꯦꯟ ꯑꯃꯃꯨꯛ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯃꯦꯟꯃꯦꯟ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 2008 ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯉꯁꯥꯏꯒꯤ ꯂꯣ ꯑꯃꯃꯨꯛ ꯂꯩꯈ꯭ꯔꯦꯕ ꯍꯥꯏꯁꯤꯅ ꯂꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯁꯃꯦꯟ ꯑꯃ ꯂꯩꯔꯝꯃꯦꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯁꯤꯌꯔꯁꯦ ꯐꯪꯕ ꯃꯇꯝꯗ ꯈꯤꯇꯪ ꯗꯤꯐꯤꯀꯜꯇꯤꯁ ꯂꯩꯕ ꯗꯦꯟ 2018ꯗ 15ꯗ ꯑꯃꯨꯛ ꯇꯥꯔꯦ 15ꯗ ꯇꯥꯕꯁꯤꯗꯩꯁꯤꯗ 15ꯗꯨꯁꯨ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯝ ꯑꯗꯨꯅ ꯑꯃꯨꯛ ꯗꯤꯐ꯭ꯔꯦꯟꯠ ꯋꯦꯗ ꯑꯃꯨꯛ ꯂꯥꯛꯑꯕ ꯗꯦꯟ 2018ꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ 2005ꯒꯤ ꯑꯃꯨꯛ ꯑꯦꯃꯦꯟꯃꯦꯟꯁꯤꯗꯩꯁꯤꯗ ꯂꯩꯔꯝꯃꯦꯕ ꯗꯦꯟ ꯍꯟꯗꯛꯇ ꯔꯤꯁꯦꯟꯠꯂꯤ 2020ꯒꯤ ꯑꯃꯃꯨꯛ ꯇꯥꯏ 2022ꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯤꯅ ꯀꯩ ꯍꯥꯏꯒꯦ ꯃꯇꯝꯗ ꯍꯥꯏꯔꯤꯕ 1956ꯀꯤ ꯍꯤꯟꯗꯨ ꯁꯛꯁꯦꯁꯟ ꯑꯦꯛ 1956 ꯍꯥꯏꯕꯗꯤ ꯂꯦꯟ ꯑꯣꯅꯔꯗꯨꯅ 1956ꯇꯒꯤ ꯍꯧꯔ ꯃꯇꯨꯡꯗ 1956ꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯒꯁꯨ ꯂꯩꯈꯤꯗꯕ ꯑꯣꯏꯔꯒꯁꯨ 56ꯀꯤ ꯃꯇꯨꯡꯗ ꯂꯩꯈꯤꯗꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯐꯪꯒꯗꯧꯔꯤꯕ ꯅꯤꯡꯉꯣꯜꯗꯨꯅ 2005ꯀꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗꯕ ꯑꯣꯏꯔꯒꯁꯨ ꯃꯇꯨꯡꯗ ꯂꯩꯈꯤꯗꯕ ꯑꯣꯏꯔꯒꯁꯨ ꯍꯥꯏꯔꯤꯕꯁꯦ ꯏꯀ꯭ꯋꯦꯜ ꯁꯤꯌꯔꯅꯦꯕ ꯍꯥꯏꯗꯤ ꯇꯔꯦꯠ ꯄꯣꯛꯑꯦ ꯇꯔꯥ ꯄꯣꯛꯑꯦ ꯍꯥꯏꯔꯒꯁꯨ ꯇꯔꯥꯗꯨꯗ ꯌꯦꯡꯒꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏꯒꯤ ꯍꯟꯊꯅ ꯑꯩꯗꯤ ꯐꯪꯖꯕ ꯅꯤꯡꯉꯣꯜꯗꯨꯅ ꯃꯥꯅ ꯄꯦꯟꯊꯣꯛꯄꯤꯗꯅ ꯑꯩꯒꯤ ꯏꯕꯨꯡꯁꯤꯅ ꯏꯄ꯭ꯋꯥꯁꯤꯅ ꯃꯣꯏ ꯄꯤꯕꯥꯅꯤ ꯃꯣꯏꯅ ꯍꯦꯟꯖꯔꯁꯅꯨ ꯑꯩ ꯀꯩꯝ ꯀꯥꯏꯗꯦ ꯍꯥꯏꯔꯒꯗꯤ ꯌꯥꯅꯕꯒꯤ ꯑꯃongst ꯗ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯌꯥꯅꯕꯒꯤꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯂꯤꯒꯦꯂꯤꯗꯤ ꯏꯀ꯭ꯋꯦꯜ ꯁꯤꯌꯔꯁꯇ ꯂꯥꯛꯀꯗꯕꯅꯤ ꯃꯥꯅ ꯄꯤꯕꯥꯗꯨꯅ ꯌꯦꯠꯄ ꯌꯥꯔꯣꯏ ꯁꯤꯗꯩꯁꯤꯗ ꯑꯩ ꯅꯪꯒꯤ ꯁꯔꯨꯛꯁꯤꯗꯩꯁꯤꯗ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯅꯪꯉꯣꯟꯗ ꯑꯩꯗꯤ ꯃꯁꯤꯗꯩꯁꯤꯗ ꯍꯥꯐꯇꯪ ꯄꯤꯔꯅꯤ ꯑꯩꯗꯤ 1/4ꯇꯪ ꯄꯤꯔꯅꯤ ꯑꯩꯈꯣꯏꯅ ꯑꯇꯩꯁꯤꯡꯅ ꯂꯧꯔꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥꯗꯤ ꯂꯩꯔꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗ ꯏꯂꯣꯞ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯒꯤ ꯔꯥꯏꯠꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯁꯨ ꯇꯥꯛꯄꯤꯌꯨ ꯃꯦꯗꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯕꯃꯛꯇꯤ ꯏꯂꯣꯞꯃꯦꯟꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯗꯨ ꯔꯤꯃꯦꯔꯤꯌꯦꯖꯇꯣ ꯑꯗꯨꯃꯛꯇꯤ ꯆꯠꯇꯦ ꯑꯗꯨ ꯍꯥꯏꯗꯤ ꯑꯐꯇꯔ ꯑꯩꯈꯣꯏꯅ ꯃꯥꯒꯤ expiry of the husbandꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯂꯩꯍꯧꯕꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯃꯆꯥꯁꯦ ꯂꯩꯍꯧꯔꯦꯅ ꯈꯜꯂꯁꯤ ꯅꯨꯄꯤꯗꯨꯅ ꯆꯦꯜꯂꯨꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯃꯤꯟꯅꯗꯅ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯑꯇꯣꯞꯄꯗꯨꯒꯤ ꯄꯣꯛꯄ ꯅꯠꯇ꯭ꯔꯕ ꯂꯨꯍꯣꯡꯗꯕ ꯑꯣꯏꯔꯗꯤ ꯁꯦꯀꯦꯟ ꯃꯦꯔꯤꯌꯦꯖ ꯑꯃ ꯃꯥꯅ ꯄꯔꯐꯣꯔꯝ ꯇꯧꯗꯕ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯃꯁꯤꯒꯤ ꯔꯥꯏꯠꯇꯤ ꯂꯩꯒꯅꯦꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯆꯥꯗꯨꯒꯤꯗꯤ ꯑꯗꯨꯝ ꯔꯥꯏꯠꯇꯤ ꯀꯝꯄꯜꯁꯔꯤꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯔꯤꯃꯦꯔꯤꯌꯦꯖ ꯑꯃ ꯇꯧꯔꯝꯗꯗꯅ ꯃꯥꯅ ꯇꯧꯔꯝꯗꯕ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯔꯥꯏꯠꯁꯤꯗꯤ ꯐꯨꯜ ꯔꯥꯏꯠꯅꯤ ꯃꯥꯒꯤ ꯏꯀ꯭ꯋꯦꯜ ꯍꯥꯏꯗꯤ ꯃꯆꯥꯗꯨꯒ ꯏꯀ꯭ꯋꯦꯜ ꯁꯤꯌꯔꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯏꯂꯣꯞ ꯇꯧꯔꯒ ꯔꯤꯃꯦꯔꯤꯌꯦꯖ ꯇꯧꯗꯕꯤꯗ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯒꯁꯨ ꯆꯪꯉꯛꯇ꯭ꯔꯒꯁꯨ ꯇꯧꯕꯗꯕꯨ ꯃꯥꯅ ꯑꯩꯅ ꯍꯥꯏꯖꯩꯁꯤꯅ ꯃꯥꯅ ꯔꯤꯃꯦꯔꯤꯌꯦꯖ ꯇꯧꯗꯅ ꯏꯂꯣꯞꯃꯦꯟꯗꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯥꯅ ꯏꯂꯣꯞ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯒ ꯃꯥꯅ ꯁꯦꯇꯜ ꯇꯧꯗꯅ ꯂꯩꯈꯤꯗꯅ ꯃꯆꯥ ꯃꯁꯨ ꯄꯣꯛꯇꯅ ꯂꯩꯈꯤꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨꯗꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯗꯨ ꯅꯠꯇꯗꯅ ꯃꯥꯅ ꯏꯂꯣꯞꯇꯨꯡ ꯇꯧꯔꯨꯔꯒ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯁꯦꯀꯦꯟ ꯃꯦꯔꯤꯌꯦꯖꯁꯦ ꯄꯔꯐꯣꯔꯝ
तौरमदबा ओरगदी माना हलक्तना मपाम द लेबु लेबा ओरगदी मागी राइट तो लेगनी हाइजे अदि ngasai मा angang si husband dugi first husband dugi मागी प्रॉपर्टी की सरुक तुदा मा अदुम लेगने माने until unless माना प्रॉपर्टी ngasai gi remarriage ma perform तौद्रिंगे aduga hariba magi angang chi kaigumba nupi sigi manakta kano di marriage chaudriba ngasai gi changba munga maktaba dagi some cases khara dagi angang du di mana lokthoga leijare khala se mapamda adu matam du da su ngasai gi adum same magi rights dum phangba angang gi right leini ai mana mapam da puruna satkhre na khalaga so somda mapagi thana me soto do magi ai di movable bo ere for example adig immovable da low bo ere involve bo ere magi father du gi share lo adum angang du gi phangbam thoi angang du na mana abroad ta settle tawre na khalasu natraga na india ge top state am da leigren khalaga so angang father du gi ai di ancestral property du da natraga father du gi share du da magi hakti amna sauna legani aro madam akoi sida matang sida khone confusion hai tare ko akoi gi custom gi matungina akoi gi different ma'am akoi gi chanabi thaina dagi dum ko pani pungna kan tarom bi akoi gi nupi gi kano sidi right sidi kaya thoina khalu da ba hai tare ko yen bagi khot bagi di fazana bagi matang adum fajathokna ba hai tare sida akoi gi india gi kano ina chaliba law gi matung ina di sida equal distribution na di le sigi matang sida di akoi na madam gi mot oina hai tare ko sida di akoi si changjan ba si hana gi si adum phayena oiga do ribra na tragana akoi nupi gi su sigumba bagi kano sima right sima tan ga da bani hai ba se kari mode oina thambining ba leiba ge madam gi sing tang hai biyo aseng bodi akoi di Indian citizen ni na akoina nupi si akoina handana di khanwam thokte maram di nupi sum miyoi bane ba nupi ge jo haksam chauna leiri ba ma so ai di ma samaj ma sakhot na bo na ba matam da nupi gi ai di right jam chaung leiri ba nupi gi yaudana cooperation yaudana samaj ma sakhot pa imung ma sakhot pa imung ma si leite ba aduna maram oiduna hari ba nupi sina ai di ma gi da makta akoina custom chi lei custom su akoi leira ka su custom ju di akoi maitei gi custom ju adum leijari ba akoi gi custom su di adubu custom sa phana leire ga su indian citizen amana indian law chatpanina indian law sina mathak thangna leigani custom sina kona adubu akoina amongst the family members brothers and sisters ya yasanaba poraktana akoi gi maitei gi nupi sing sidi yamna wakhal jamna chautho eba yamna yani broad minded oibanina ai gi brother degi natragana ai gi younger brother ne ki ai elder brother degi masi gi pose ai gi ibung degi natra ipa degi sato se talaroi natragana ai na khitang dang lawra loira natraga haibe gi sigidi yanaba dudi yanaba poraga di kaim kaide adu natana oiraga di nupi sing sina magi phangbam toba soto sidi hak sidi property gi sidais da madi adum lobam thoi magi adum toba aina pibiri bese si khangwi ba si logadabani have sida ai mot yamna chumna phongdo pire madam na ado khoi gi nupi si kari gumba nupa macha se laitra batara gadi ma si property rights se khoi kana magi leiriba man phangjaraga su rights mayam ma adi nupi yum lom dagi oraga su nupa rongi oraga su man phangiba magi right property mayam se next khoi kana dadi man sinaram bagi kano sim hak sima leibagi have do sim su takpi madam kari gumba ngasai gi nupi sina nupi pra hedi mana father dagi inherit toraba adu land owner sina mana nupi sina leigitraba adu tar gadi adu maina oigadabu oiragadi kamain tawgadage da father gi magi legal side magi relatives leibana magi father dogi brother gi masa nataga brother da id magi nupi dogi na cousin singda satki gane ba aduga mana hingingai da mana will ama thamambo oiragadi will lugi matungi nga sagi in haizagi probate on badu tarokan district court ta tharaga tawne adu natadana nipi se hingingai da mana lamdu kanaguma mada transport tawrama ba oiragadi adu idi phangiba midune magi hak chauna leganani adu karigumba mana will su thamamdraba transfer su tawramdabo oiragadi sagi mana father gi inherit tawbade oiragadi father gi legal sing se isa magi legi sagi adu satkhini adu natadana adumna oigre father gi phangba karigumba husband gi side tagi oiragana husband gi kangbu sing sidai juda magi relation satkhigani
yam kana chumna madam tapiri ko sida matang sida khoi gi husband gi side haiba sida karigumba xyz amana khut thingjala agadi masida ma na kadai bakti tawba ya ba hai tare ko masida khoina kana court gi mu mathau ung tari bra natraga na sidi kemta giet pada kemta kana roi na haiga dori bra atopa mina yelake na hairaga su sida piga da bane du piga dabne haiba gi madi macha lai trapne haiba gi mayama ma khoi gi misok changa pai dai ko sigumba lakta raga di protection se mana kadai muk ta hoba ya ge haiba do simtanga su takpi ide kana go mamana yel ene khalisne hasen gi saita adabo antinales mana leading gi di mana sidri bawdari mana lamdu gi mapune lamdu gi mapuda mana tawning ba tawu yai kana go mamde pithok ning ba yai yon thok ba yai ba madi ide mana pata dar oidorabne ba husband gi siar du da aduma yare kana go mani get chara ga su mana ide yum sajalak ba hore en khalasne ingolda mana leiba mafam du da ado ide mana concern civil court du chatla kana sangjal leiba yum construction sagal ido adu thingba yai ba adu su thingba yai ba adu ga mana changjalaga leisala ena khanjala seba mari nupi na solaba nupi ni oire adigi tanthok pasi ngamdraga su saigi civil court ki mateng lawra kanda haibedo eviction tawba yai ba court lawraga aduga yum sajalak po su construction tawba yai adubo haiba nupi duna widow duna sigarga di haiba moigi ama machimana nu husband ge side ki mi yam en kala si moina ma okay moi gen thokna jaba duna tongana duma adugi process sama tongana laksana adu akhoi gi step kano gumbada mu changjal laga ko madam akhoi gi nupi loan ba hai tare ko nupa sina nupi loan tara ga di magi property right se ahan duda ya ma chat kadra adaga natraga na to mi da chat kadra natraga chap mana ba natra phambam to ise kana no hai bedu masi sumari chumna tang takpiram mutang sidi akhoi na ainda ye kan da koini hindu dharma satpanina nupi ani loan base akhoi samaj ta yam taunaraga su masi second aseng badi wifi badi yade koina wifi bo wifi sine ba yade wifi side ama khaktani wifi side legally wedded wife tuni haida aina socially aina legally khangaba du khaktang wife oina lobani na mana aidi nupi ani leire na khalaga su sigi first wife tu phangani karigumba masagi nupi atombi do na ma masa mari po en khalase ahan du gi na masa uhum po en khalase adu erga di ngasai gi atombi du gi masa mari ne adi ahan gi masa uhum ne nupi ahan du su leire en khalaga se hairi ba se moi mari nipan si thokni ye na ga ne ba adu ga nupi atombi do adu gi hakti su leile mana kari gumam ta phangba yade aidi aina recognize tawde adun aina recognize thawda banina madi entitled tawde adu akhoi gi nupi an se kai gumba lai hida ba taraga su macha da lakado ba macha de lakane ada akhoi gi kano da di khoi chana bi kai haidoino yana bi haidoira sidai sida khoi gi atum bi da su dum loi phanghan ba adum ba su dum khara thengna da nati aduna maramoi ka crisis khara su dum thok pasum thengna jaba adu moina han sina magi right to tanda bagi oidori bra adu ka khangda bagi oidori bra amadi oiga dori bra na khanjei da adu sigi matang sida di nga sai gi ahan sina kano tok draga su macha ma oina habati right se kadai bok safeguard tawna oina thamba ya bagi habado angang sina mature oyak taraga di magi damakta phangna ba habase akhoi gi nupi atombi dugi da ayamba focus pi bas yam thengne ba ko chen ba ado sigi matang sida di akhoi kamaina moi bu kan bi ga dage masi kamain taw ga dage habada akhoina haiba posi gi nupa duna leiring eda pitho amagadi masi problem lei adubu kaigumba nupa haidi lenona husband sina mana leiring eda give it transfer to give it register tawdana pitho amaba haidi ngasai gi magi akon ba lobo ni piece pitho amagadi haidi first wife tuna su kemten mana claim to bu yati adubu pitho amdadana will su thamam daba oiragadi hairiba kenosina nupi first wife to aduna adum magi ngasagi masa singa sai en haijagi ba masa legal yes de husband du legal yes leibe sing suna bulap na equal share da lakane adu akhoi gi madam hoji ki kano sida channel ma'am khang da basu dum lai ko aduga pesha paisa da na maram moiraga ka kamaina akhoi na put up tawba da ge ko akhoi gi rights kamaina fanga da ge haibase khang da bai mathak tu da amu pesha su pai da na maram moi wajab su lai adu moi gi da makta di akhoi na karam ba akhoi gi we lai bi bra rights se phangna na ba haib du masu thambiu akhoi gi
kanoni Indian government na aduga akhoi leiriba soina leibna akhoi gi tongha na states khudimaki adi lei legal services authority adi national legal services authority eki makhada Manipur state legal services authority haiba masu leiri haiba se state khudimaki ni aduga Manipur gi su district mapan sidai district legal services authority leiri haiba sidai sida kana gumba pesa paisa daba nipi gi di dum entitled tawre nupa gi oragana lakh hungi manung da leiba income leiba miduna adum anything claim to id la akanda free legal aid id panel magi damakta case lepina bo ukil lepina bo laiba adubo heres nupi gi dadi khudima any pesa thau kanogi bo id property gi sigi matang da mana claim tawninga gadi mana district legal services authority se Manipur state legal services authority se kadai de lege ha matam da akhoi gi lamphel pata dc Imphal West ki deputy commissioner Imphal West ki office ki manakta leiba se awang pangna sangjan birakanda civil court complex leigani adurida Manipur legal state legal services authority leigani ba sida lakpiraga suyai adu natana Sairap Kota District Legal Services Authority Imphal West ke su Cycle Legal Aid Clinic laigani aduga magi mafam khudimakta leriba legal aid clinic se is da haiba ningonduna salakanda ai sumaina ai pesa paizadi aduba ai ipagi natraga na ipuru begi lamse ai gi atopa magi masimana na munbigre ipagi lamsi su ai gi ibung pana mungre ai phangdre kamai tauna phangani haiba sigi lakpa matamda ukil lemna pigani court fees puthok pigani loina ma ukil lemna magi district khudimakta leini Bisnupur da su lei Thawal da su lei hariba district khudimaki se sa makoina mafam dugi satlakanda mabo lemna ukin pigani aduna karimata ningon singsina kiningai oide mafam sida district legal services authority da lakpiu aduga Manipur state legal services authority da lakpiu hariba se asida la akanda ai pamba se karino aina wari bese karino ai kamaina phangani haiba se loina ma khanaraba matungda magi damakta ukil lemna pigani mana lakpa matamda khoigi case history gumba natragan application amati pairakadra madam kamain to adu application tu ti made nupigi oina di mana ada la akanda koi ada CM iraga form pisalaga dum thajal ma yare tawadabu case history moina ada kari sangani haibadu di ya tawda akoina maruina changi se case ama thaba matamda asa gi mapa duna natraga mapuroi baduna id mapuroi bagi mapa duna alamba akoi ge pata se akoina Manipuri language di akakta pata kaweba English na cancel pata jama bandi pata hai masi se loina birakadabani loina matungda ngasagi ukil duna sisi tawgadabani si haidi sigi se lauthok si tawsi haibado ukil duna mai concern ukil duna tanglakani jigi matungina mana concern court to the case tharakana magi hakse yamna sauna phangningai le soidana phangani ngai pausita bada madam na habiri bathambiri basingse adu akhoi nupi se akhoi torture tawraga hai tare madam torture tawraga kaiguma ma se tanthorakpa taraga di madugi matang tadi man amuk torture tawraga mayumda mapamda leiraga su adugi mai hakki di adum tanaba se dum yagadra kamai tawbunu akoina this the protection of women from domestic violence act 2005 and then amale hariba act se 2005 ku so October ki 2006 tagi satna bani masigi matungna akoina residence order in amale riba kana gumba mag in-laws natragana husband na says the gimabu tanthok pire na khalase adoragadi magi in-laws na tanthora ga so magi hakse residence order gi matungina mana khoi gi concern criminal court to dai da case ma thagani tharaba matungda mana nga sai share household leminaram bado masida mana mafam du dai da magi ai leibham pigadabani haidana magi leibham se phangbagi hakse yai ma mafam du da leigani aduga akhoi karigumba mana mafam du magi right phangaga su akhoi mayum da su hai tare ko asai mama mapa gi kanu da su akhoi leibham ningong gi leibham ne hala aga kaina su khaknari ko hosiki matam sira adugi kanu sida di line sida di kadai bok chummi na taga lali mayam na thami ba moche simasi chumra lamre dum masu judgment khatang pibiramu madam na ase ningon gi hala akanda ningon jimim panga kai gum mai no paduna tanthok piraga di nadraga mai no paduna siraga di magi ningon gi lebam mache dama kama khaga thami kaina khoi khanari base mase ki concept sidi yam thina lale madudi akoina madudi nupi bu yamna handana khanbi bani adona adugi mohta aidi ai gi
isan sina natragan ai ise sina la kanda magi phangom thokpa equal share magi lam ama leiri haibase masi khangbi bam thoi aduna magi hakse sapmana ba khoi dongna phangom thoi ebse khalla kanda magi hakse fazana khakpi daga thambi gadabani magi patada maming jangan bidana magi leire yum saba sada baduna tongan ba amani aduga magi machan duna mache duna ma lowning de lowzer ro haibaduna akhoi gi machan mani nuksina bam ne akhoi gi mayam sing hairiba ningon chakoba ma tawre adu ma luhongri ma to ningon chakoba da akhoi ne sidis dokhina tawri cha ama pijari aduna ma kana ma akhoi na claim tobam thokti aidana mayam na khanabisu yaweba madugi concept tumadi lale tumadi yazani ngasai magi distribution se chap chana yen basina kwai dagi phangmam thoe haba yam ngai se madam aduga akhoi gi nakana madam akhoi na haidor kanda akhoi gi angang yaudaba kansi kanu nupi sing se mai si angang ama yukchere adopt tawjare adu hariba angang sing sigi adopt toriba angang sigi rights di kamaina tawgadobno duga amana su omu magi tongkhaiba magi phangpham thokpa leiragasu right leizaragasu angang dugi oinadi mana amu transfer torpasina kamain tawbano haibadu mantang haibiyo masi yamna important question ne maram di adoption haiba se tawna kanda yamna problem thoeba atu angang ama khoina yokpada hek pokpadigi ngasai mother to father to na magi adopted id mother parents ne you en khalase you en khalakanda angang singi schooling sina id up to graduation da magi school academic career se loid phawada angang sigi mapa mama gi maming sidi sai yoksari ba mapa maming sidi lakhrane ba yokpu matamda akoina id ain gi matungina kogi adoption date register tawnei maramdi consent mama mapa gi asai asengwa mama mapa du gi consent yawgadabani adagi sakhi sabon tawdana akoi tawraba matungda id un na khallaseba yo matungda di mama mapa gi maming se magi schooling tu loina ma educational certificate su loi yawgrabani mayamna su sagai sak id khangdana mayam se khangre aduragadi sai gi mapa sina legidra matungda magi father gi saruptagi magi phangadabase mama do nasu phangani aduga magi masanupa ni khangde masanupi khangde ajugi sumai sarukse hak chauna leba aduga kari gumbada parents na pulap ani makse leigidraba adu egadi leiminariba father dugi parent dugi bagi kana mari mata singduna mase tanthok pire na khalaseba madu yaroi mana civil court ta salakanda mana claim tawgadabani aduga ma yai adu akhoi se se thoktabasuna tab amasu leiriba angang si yo eba aduga kaiguma father siga magi wife id my first wife legally wedded wife sigana angang ama sanupa ama yo omeba yo omo matungda magi first wife si leigidreba matungda sai mana nupi ama mung lawreba nupi ama mung lawra kan sidai sida mana nga sai nupi sina di ma masadi poktreba nga sai ahamba mama do na yoksaramba masado adubu mana yokpudi yo okanda karigumba da sahi train ban sura kanda angang se tanthok pirak pasu yawe maram di education certificate di maming lo yaw de ne ba do sahi train ban sura kanda di angang se magi hana gi original parent haitare ko ma bu he poksari bu tanthok pirak pasu yawe ba masi ko makes thok pasu yawe hai ba se madu akhoi gi angang du na mana claim tok zoroi haiba gi wani adu taseng na di magi father duna leiring aida atopada transfer tok tho amadi problem siba leire adu mana claim to adu natrana mother du gisu property share leire magadi magi masaduna masanupa ni khangde ni piduna claim to ba yayeba aduga fathers duna su sigraba adu regadi masa singsina duna adegi adopted son natraga adopted daughter duna claim tawraga magi share du di ma phangani compulsory kana go mamata na matpa ya adum matang du khoi madam khoi gi adoption se ngasai gi legally kanu to khoi side di general oina pangtau da dum tau bagi adopt tau bagim le sigi sida di khoi khatang kai ga dau ba hai tare property rights ki da di legally tawraga na illegally tawraga na simba da di karamba kari moti le akhoi na anga ma yo e na hekta aina sakang da mong da anga ma ta lawraga madudi hayeng
खतंग तानरकने लीगली अडॉप हाइदी registration तौबीबा अदेगी कोर्ट तगी राय लौरकांदा कोर्ट ता केस अमा फाइल तौरगन आई अंगांग से फजना से NGO दगी अखोई हौजिक अंगांग NGO तौबा मयाम अमा लेना सिदगी orphanage दगी orphanage दगी लौरग orphan अमा लौरकांदा अखोइना अडॉप तौरे हारकांदा मदु कोर्ट ता अखोइना केस अमा थारकांदा लीगली खंगबा आइना सखंगबा आइना ममा बा आइना योबा आई इसानी हैना सखंग बिरबा दुगी राय अमा लेहौरगदी हाइबसे अंगांग दुना तुंगी पुंसीदा मागी फ्यूचर दा अंगांग दुगी हकसे यामना चावना लेगनेबा अदु नतना अंगांग सिंगजे योक्ति योबा एजुकेशनल सर्टिफिकेट सिंगजे सो अंगांग सो ममिंग सो हाने ओरिजिनल पेरेंट्स सिंग द पालाबा अदु रेगदी हायंग प्रॉपर्टी क्लेम तौक मतमदा अखोई लेमिने हाइबे वादनेबा अंगांग दुना क्लेम तौकपदा खितंग प्रॉब्लम अखोगी राइट हाइतारे को विमेन्स के राइट सिदा अखोगी हेन मरिक चुमना मैडम ना ताकपीरी को मसिदा अखोई मयाम दा अखोगी पीबा मैसेज हाइतारे मैडम की साइट की प्रॉपर्टी राइट सिदा करी दीपिनिंग के है बदु मयाम मफम दा हैपेतंग फोंदो पिरम अखोगी मैतै नुपी सिंगसिना लेरिबा आइदि मैतै नुपीदा नते नुपी सिंगसिना लेरिबा खुदिमकना मणिपुर की स्टेट से लेरिबा खुदिमकना मसी अकीबा थादोक पिरगा नुंगनांगबा थादोक पिरगा अखोई पिसा लेजदे आइगी हकसे फंगरोइद्रा आइगी आई माइपाना थंबिरबा आइगी पुरोबना थंबिरंबा हाइबसे फंगरोइद्रा इन खनबगी वाखनसे थादोक पियु मणिपुर स्टेट लीगल सर्विसेस अथॉरिटी दा लाकपियु मदुगा लोइनाना हकसे फंगनबा आइगी नुपी सिंगसिगी अवाबसे खुदोंग चादबा मायोकनबदो फंगनबा थादोकनबगिदमक्ता लाकपियु खुदों असिगी नुंगाइबा पाउजेंसे ए मयाम सिंगसे व्यूअर सिंगसे थमजनी थागचरी मैडम बु खोगी तांगलबा खोगी मैडम गी मपतम कया बु काइथोकपिरगा खरखजिक एकोगी टॉपिक सिगा मरी लेनबा वफुं खरा थंबिरबगिदमक्तासु अमुकहन थागचरी लोइना लोइना ngasi थौरमसि बु मियंग ताबिरि बु खुदिमक्पुसु अमुकहन थागचरी